Bangladesh ki irangda ngasigi oina yamdrabada miyoi masing 20 sikre yamlaba protester singna makugi PM Sheikh Hasina gi residence thomjin madagi makugi PM mathwai hingaunaba helicopter chen khibani Sheikh Hasina India gi Uttar Pradesh ki Ghaziabad city da landed tawruba matung London tamna chatkhinaba sem sari mana Ghaziabad da leiba Hindon airbase da landed tawba matamda National Security Advisor Ajit Doval na mabu receive tauki. Bangladesh ki Army Chief General Waqar Uzzaman na country asi government kairabanina matam kharagi oiba government ama form tawrani haina phongdokre. Masida form tawgudaba government asi democratic oiba pami haina US na su phongdokre. Sheikh Hasina na PM form thadoktuna senkraba matung government ama form tawdaba yadabanina Bangladesh ki Nobel Prize fangkiba Muhammad Yunus na PM oirpa yana lei haina phongdoknari. Yunus na hanagi Sheikh Hasina Bangladesh ki PM bu anti-democratic practice athai amadi magi mapa Sheikh Mujibur Rahman gi legacy asibu thugai haina Hasina da maral sikhi. PM Hasina na Bangladesh country thadoktuna sen khibadagi country asi free oiba country ma oire haina Nobel laureate Muhammad Yunus na phongdokhi. Adubu Nobel laureate Muhammad Yunusu case leba miyamani mahak 2006 ki Nobel Peace Prize fangkiba Bangladesh masani adubu Gramin Telecom Welfare Fund amadi atopa mana semkhiba fam kayadagi kaitharapa sel tumina huranbagi case leba miyamani mana matkhiba masagi pocketa hapkhiba sel si $2 million Indian rupee dana 12 crore heli haidi haiba policy Hindustani Times dagi fangba pauni. Ngasi nong nini sigi mamangda nong kana chubadagi Kerala gi Wayanad district ta landslide thokpadagi miyoi kaya gi punsi mangkhibadu mafam aduda illegal mining uncontrolled construction amadi unregulated commercial activities kaya tawbagini haina Union Environment Minister Bhupendra Yadav na phongdokre amadi project sing asi tawjungi mamangda State government na hana kupna mafam asibu yengsin haugadabani haina maral sikre. Environment Ministry na haiki madudi Center na Wayanad district da development gi thabak paikhatnabagi environment clearance pikhiba leite haina except tunnel ama sanabagi project natana.